Prime Minister Narendra Modi की खोंगचत असिना मणिपुर की इरांग असी लोइसिंदुन महौसागी फिबम हंजिलप नमलोय इरेबा इरमदम नुसीबगी इचेंदब लुचिंगबसिंग मथंगी मिखलद अमुहना थोपिरलगनु हाइना अपुनब मणिपुर कनब इमालुप अंकिल की प्रेसिडेंट लौरेंब गानबीने फोंदोखरे वफम असी पैलेस कंपाउंड लेब लमयान संगलेंद अंकिल की लुप फुदोंग सही की थोरोंग मई लेना अंकिल की प्रेसिडेंट लौरेंब गानबीने फोंदोखिबन महाकना मखाताना हाय मणिपुर की एसी हुंफुद बीजेपी ने मेजोरिटी ओइन लेरग लेंगाक सेम मंगमदब अमदी कुकी की सु सही अम संदोकलिब असिन ताकपदी सेंटर पाइरिब बीजेपी लेंगाक लमदम मसिगी बीजेपी की मिनिस्टर अमदी एमएलए सिंग असिबु उसितबन चहिनी अनि मखाइरम सुजिलकलब इरांग असिदा प्राइम मिनिस्टर लाक्त्रगा हौजिखक लाकनी हाइन पीआर की लेंगाक असिन मपान थोंगदा लंबी सड़क फैशन सेमजनबा अमदी बीजेपी पार्टी ने प्राइम मिनिस्टर ओकननब सिलिब असिदा मणिपुर मियाम अकी अमु तैसिंदुन अनाब फिजे थोरकपगी महुता इरांग असी लोसिंदुन चिंगमदि तम नुसी चानन लेमिननबगिदमक मेमोरेंडम ओइन पिसिलौसी पॉलिटिकल पार्टी खुदिमना मसा मसागी ओइब थादुकलग मणिपुर कननब होटनमिनसी इरेबा इरामदम नुसीबगी इ चेंदब लुचिंगबसिंग अदु मथंगी मिखलद अमुना थोपिरलगनु हाइनसु महाकना मखाताना फोंदोखि अतुप पाव मना था असिगी हौकिब तांग 8 मणिपुर गवर्नर अजय कुमार बालाना बीजेपी स्टेट प्रेसिडेंट याउना एमएलए सिंग अमदी थौपुबसिंग राजभवन द उनखिब अदु राजभवन की मगुन मंगहनबनी अमदी राजभवन असी बीजेपी की ऑफिस नत्ती हाइना मणिपुर की हानगी चीफ मिनिस्टर ओक्रम इबोबिन मराल सिरकले इम्फाल की बबुपराद लेब हानगी चीफ मिनिस्टर ओक्रम इबोबी क्वार्टर द पंथोकिब पावगी मिफम अमदा मांगना हाय था असिगी तांग 19 लाकनी हाइरिब इंडिया की प्राइम मिनिस्टर नरेंद्र मोदी खोंगचत असिगी मंगओइनना इम्फाल की कंगलादा मी यामना तिलहनब काउंट मैनेजमेंट मान मोंग अमा पंथोकपगी ममी अमा तारी मीटिंग अदुदा कांग्रेस पार्टी यौनिंगमगी वफमदि नत्ते इंडिया की प्राइम मिनिस्टर लाप मणिपुर की इरांग असी लॉन्ग टर्म सोल्यूशन अमा पुरकी हाइरबदी मीटिंग अदुदा पॉलिटिकल पार्टी लोइनम यावगदबन मी मसिंग यामना तिलहनबगी मीटिंग ओइरबदी मीटिंग अदु लाइबक थीबनी हाइकी ओक्रम इबोबिन मखा ताखिबदा सही अनि मखाइरम सुजिलकलब मणिपुर की इरांग असी मतम अदुगी सेंट्रल गवर्नमेंटना मतम चान एक तौखिदब अमदी स्टेट गवर्नमेंट मथौ तहुदबदगी ngasi फाउ इरांग असी लेरिबन अमरमद मतम अमद नागा कुकी पाइते अमदी मैतै पंगल असिगी मरक थोखिब इरांग अदुदा मतम अदुदा पानगिब कांग्रेस की प्राइम मिनिस्टर लाखिदी हाइने बीजेपी ने मराल सिरिब असिदा इबोबिना हाय मतम अदुदा थोखिब इरांग अदुदी कंगुप अनि की मरक यामना तमथीना नुसिनखिदबदी नत्ते इरांग अदु हेक थोखिबगा नोंगमनिनी की मरुंग लोइना सॉल्व तौखि अमदी मराल लेबसिंग अदु अममम तो ओइना थिदोखि अमरमदा कुमजा 2023 की मे की तंग अहुमदगी थोलिब इरांग असिगी हेक नोंगानब तांग मरीदा न्यूट्रल नि हाइड्रोल मपालमदगी सिक्योरिटी एडवाइजर हापखिबदु मतम अदुगी लेंगाक असिन इरांग असी थोरकनी हाइन खंगब्रा नत्रगा इरांग असी थवैना प्लान तौरक थोखनखिब्रा हाइनसु हानगी चीफ मिनिस्टर ओक्रम इबोबिन मराल सिरली हिरम मसिगी मतंग इम्फाल गमी खुदिंग नुंगतिलगी चे फोंगोइना फोंगलिबा कंगला पावगी एडिटोरियल कलम द करी हाइरि हाइबदु यंगमिनसी था असिगी तंग 19 प्राइम मिनिस्टर नरेंद्र मोदी लाकतोरिब असिगा मरी लेनना मणिपुर गवर्नमेंट लोकटपम थोप थबकसिन लोकटप हौरी लोइना पॉपुलर गवर्नमेंट थमनबगी थौरांगजु उब फंगले मणिपुर अपुनबगी सकतम थुगाइनबु होतनरकपगी थोरलिब इरांग असिगा मई लेनना इंडिया की लुचिंगबसिंग स्टेट असिदा लाकप मतमदा लेबाककी मथक्ता लंदारलिबा इलीगल इमिग्रेंट चिनकुकी जोनर को टेरोरिस्ट नमना खुंदाब मफमसिंगदा चुराचंपुर अमदी कांगपोकनी पीना चिंगबदा हाना चत्तुना मखोगी लुचिंगबसिंग हाना उनब अदुगा अपुनबगी सकतम ngakleba खुंजा मैतैसिंग नत्रगा लुचिंगबसिंग थैरगा हनखिबगी थोंग उब फंगलिबसिगी नुंगी ओइब मरम करी लेबदगिनो हाइबु वहंग मियाम लंगतकनबु वहंग ओइरे प्राइम मिनिस्टर मणिपुर था असिगी तंग 19 लाकतोरिब असिदसु अहानबद सिसिपुर चत्तुना मियामगी मिफम सरुक यारोब मतुंग इम्फाल अमुक मियामगी मिफम पंगथोक्तुना प्रोजेक्ट कया उरि उयुंग तमनबगी थबक चथनब थौरांग असिना मियामगी मफमद चिंगनब पुकल्ले लेबाक की लुचिंग प्राइम मिनिस्टर स्टेट असिगी डिस्ट्रिक्ट सिंग तोइन चत्तुना मियामगी उनब अमदी चौकट थौरांगी ओइब थबक थौरमसिंग यंगसिन अकाइब करिसु लेते अदुबु स्टेट असिगी हौजिक ओइरिब कंग अनिगी मरक थोलिब इरांग असिगा मई लेनना मियाम पुन्ना उननब सिनबगी महुत्ता मुक्नरिब अनिगी मरक तोखाई उनबगी थौरंग लखललिबसि मियामगी मरक खैबुंग ता हन्नबगी मरम ओइरकपुसि याय इंडिया गवर्नमेंट इरांग तोखलिब चिनकुकी जो मिलिटेंट सिंग सस्पेंशन ऑफ ऑपरेशन सु मतम लोइखब मतुंग अमुक चही अमग मतम संगदोकपा डिजिग्नेटेड कैम्प खर होंदोक होंजिन तौबा नेशनल हाईवे द फ्री मूवमेंट याहनब अमदी मणिपुर की टेरिटोरियल इंटीग्रिटी अकाइब थोखनदबन चिंग हिरम खरद यानब पुले हाइबगी ट्राइब एग्रीमेंट साइन तौनखिब अदुगी मयोक्ता चिनकुकी जो मियाम एग्रीमेंट अदु नकन नामते ओयम यंगनी एग्रीमेंट अदु चतनब यारोय मखोगी डिमांड सेपरेट एडमिनिस्ट्रेशन खंफम दि हंदोकलोय नेशनल हाईवे नंबर 2 इम्फाल दिमापुर लंबी फ्री मूवमेंट अमदी बफर जोन हंदोक लेते हरलिब असिन ताकपदी
tripartite agreement sign tꯧnakhib adu miyamdagi ngahakki oin utchaiba thausinni haibasin India lengak chin kuki jo militant group amadi Manipur lengak na tangdu leitaba prok yai haidun hiram kharada tripartite agreement sign taunakhaba matungda karigidamukta India government na miyamga punna mifam pangthokna hotnabagi mahut khaibung unabagi mifam pangthokpagi thausil asinan takpadi irang asi mapung phani yanaba leitri buffer zone semkhibadu adumuk chatnakhigani hairibra India lengak na Manipur gi wathok warochin proknabagi thorang puksel sengna hotnabam thoi lengak ki apunbagi saktam singna dun miyat mipung crime jing chathaba amadi free movement gi athing lokthokadabani haini yathang ngakpagi mahut singnabagi thausil makhatan chathaba tarabadi logi oiba military crackdown chathabam thoi masigi mahut lengak asigi matakta singna dun war crime chathliba terrorist singi mafam da lengak na kok nonduna haijabagi thabak kayam kuini chathadun leikhitor Manipur gi wathok asigi matang da prime minister na kari amata phungtoktan leiklaba matung tripartite su agreement sign tawna duna yanaba prole haibadagi Manipur da laknana ba thorang lakholiba asida nakalani gi myosing tokhai unabagi thausil asina yatliba sigi nunggi oibu wantuk adu kari leibadagi no haibadu miyam da khangan pam thoktabra Manipur government na Manipur wathok ki warosing tripartite agreement gi kuyak pina khraba matungda kuki singni yabang ngamloi harekliba asida India government ki makata ba phirip amal lofam thokta bra hai wafam singaji kangla pau editorial kalam da phungdora khiban masiga mai lenena amuk naharol thodang pau che gi editorial kalam da kai hai di hai budu amuk nei naminasi kuki hai ba phurup asi phattalo sing duki matik hai ba phurup makhal lamani phurup asina tawforak pa thabak amata da leibak ki kana na ba yaudi makhogi wakhalon da leibak thugaiba irang thokhan ba drug ki karba chauna tawraga leibak asigi naharol chimu khangu takta punsi pikham nanba khujil throng atuki matik haigire makhoina leiru mafam khudimmak to separate administration gi demand tawba haibasi soidraban Myanmar romdagi haijin kiba kuki singna Bangladesh ki Chittagong Hill district ta lechin kiba loinana khulai paibagi ihau saglaba matungda lebak aduda kuki singi oiba separate administration demand tawliban adubo Bangladesh lengak na yamna mating leina thabak torakpana maram oiriga kuki singna chathrakadaba terrorism gi thabak sing adudi pangthokpa ngamandan leiri Bangladesh lengak na Chittagong Hill trek ta leiba kuki khulai paiba sing hojik kana takthorli Bangladesh amadi Myanmar dagi changchilak khulai paiba kaya Manipur yausilaktuna maitai singi matakta landaba yausilakli India gi mangdasu Assam Karbi along district ki saruk kharada makhogi khulai paiba sing separate administration gi demand tawba hawri adu Assam lengak na suspension of operation tawna badagi makhogi activity sing adu chathaba ngamdan leire hojik kuki sing yam active oina thabak tawri basi Manipur amasung Mizoram dan Mizoram dadi state atuki lengak na kuki khulai paiba sing yokhatuna thambag loinana Manipur da leiba maitai sing matakta landana ba yamna kan hotnari Myanmar lomdagi changchilakliba kuki terrorist sing amadi narco terrorist sing kusamnaraga state asida separate administration gi demand tawbagi thabak chathariban kuki prok ki di chapman na wakhalot amada kuki politician sing na susinaduna politically oiba separate administration demand tawhalle asigma phattaba kuki sing asigi lalongda bharat lengak chu pang thabag loinana Hana chanadaba leiruaba suspension of operation known among agreement tawnabaga loinana madugi ground and the rules semlaga bharat lengak pu thuaina hotnari Manipur semna warip lo khraba kuki sing tawnari ba su application tawgadabani haiba bharat lengak karimat ikai khomna tawdana Manipur assembly gi warip thawaidana known amuk su agreement sign tawnari ban Bharat lengak kuki sing su agreement tawnabagi nunggi oibu honto adu mayam amad leramgani su extension tawnabu hotnabada kuki khulai paiba sing leader singna Delhi de station tawduna leiraga aikoi bharat lengak na haiba pum injarage su extension tawrasi haina moithem tawbada bharat lengak pang thabadagi su agreement extension sign tawthuklure sign tawbu loiraba matungdagi di hojik bharat lengak na sign tawnariba KNO amadi UPF ni yauriba tongan ba kuki khulai lupsingna insillaga kuki singi oiba frontier organization kharan tawnariba sugi agreement aduda Manipur gi territorial integrity ka hen yaroi haibu wafam yaude aduga separate administration demand tawbu yaroi haibasi yaude Bharat lengak constitution da separate administration tanbi yaroi haibagi provision amati yaudabana kuki singan taliba demand adu handok leite separate administration da makhatan demand tawbaga loinana kuki singi union territory ama semna bu hotna ba haibasi kuki singi birth right ni haina claim tawle matang sida lakli wafamdi kuki singi separate administration natraga union territory demand tawbada Bharat lengak ayaba pikhrabra Manipur da liberation movement laibasidi Manipur gi naharol singnam thanaba hotnabada kuki singmu khulai yun sinagani haibagi wakhalul ama Bharat lengak ta lerem labadi madu yamna lebak thiba khongthang amani Manipur da laiba lalhobagi khongtet asidi Bharat lengak na Manipur gi miyambu namchindunan thambibagi mayokta pre merger agreement status adu phangnana hotnabani
Manipur matam amada kanagis mikha pondaba maning makha tamba leiba leibak am oirambani masagi lol mayek saktam amadi culture amadi identity phajana ngakton ningthau palaga leijaram leibak asi Barat na British ki makutagi ningtam laba matung lisinga magsama pan nifu pan Oktober ki tang tra mangada Manipur Barat ki union di yauri han lothura kiben Barat lengak amadi Manipur ki Maharaj Bota Chandra ka Shillong da tawna kiba merger agreement adu matam matu ki lengak amadi Manipur miyam ki ayab yaw den chathaki ba thong amani aduna Barat na namdun lawsin bikhaba Manipur marom dum hingdina ba gitamak ta horak pa khulai pai ba gilal hawni haina claim tawraga leiriban Manipur ki leiba khulai pai ba gi ihaw si lo singi hairabadi Layiba isu wasi national isu ni han lobi baga loina na politically oibo solution ama na bu khotna gadaban madu khotna bagi muhta kuki khulai pai ba singu season naraga Manipur la hoba singu nam thagani haiba concept suspension of operation gi agreement sign tawna ba haiba dudi chumde layiba irang sing asi makha tana sang than ki ge haiba gi thawang la haiba gi chap mani haibu phamsu naharol thawtang pause gi editorial kalam da phongdorakhi pause gi sarkom oina Middle East ki pawkhar update tawjage Gaza Strip ki projectile sin kapsil lakhre madu Islamic Jihad na kapki bani haina claim tawri Gaza Strip ki Israel da projectile ani kapsil lakhre haina Israel ki army na su hairi Palestine group Islamic Jihad na rocket adu makhoi na kapki bani haina su claim tawrokre Central Gaza Strip ki projectile ani adu Israel territory da changre AFP gi matung ina neto bob area da yar red siren jin khongre haina su army na hairi Rocket ama tat kre adu atop adun ahang bulam hanga mata taki maduda thoina misi mirangi pawdi taba leitri haire etek adu Gaza de kilometer 10 hena lapa mafam da leiba miyoi lising yang khairom na taba taunam oiba neto bhopta kihan mata tha kaya gi manu chathrak ahan bani haire Islamic Jihad ki khulai pai wing aduna etek adu ai khoi gi miyam gi mayok ta jionis yekna badun chathaba crime sing gi damak khut halak pani haire Islamic Jihad na Israeli force gi mayok ta Gaza da Makhoigi lengmanaba Palestinian group Hamas ta sabatun lan thengnari Islamic Jihad Israel tamna project asin kapsil lakhib asi Israel gi forcing enclave adu gi khwaida gi chawba urban hub Gaza city gi akoibada makhoigi lan hen kansil lakhiba tanjadan Hamas maiti ba pinaba amasung October gi tang 2023 dagi Hamas attack ta phaduna puki hostage sing amuk hanna phangnana ba city adu Israel na khudum chanana ba kanna lawthokli Thang jenimita thangna nini subo numita Israel gi army awang thangba building ama thokai ki busu leikhre loinana nungchuk thangba mafam sing leiba micham sing mafam madu thadok tin chakkhina bi sejai ke amrang chu thadok ke haina paw so samana hai Gaza city da Hamas organization na season bani haibu building Israel defense force na thokai kre building adu gi manak ta Hamas ki explosive device ke amrang chu phumduna thammi haiba Israel defense force sing wafam adu Gaza gi government media officer na diya khidre loinana Makhoina wafam sing adu micham sing amasung infrastructure da target tawbadu achumbu oihannaba amasung Palestinian micham singbu makhoigi yumdagi namduna tanthoknaba khudum chananaba loksil lakliba khongthang sing adu da sizinanaba minambagi systematic policy amani haina Israel army na pandam thamduna building sing adu gi manung da mathol trani to Mustafa Tawar haiba adu su yauki madu irai nimita bom kapsinduna upultan thogai yaukraban Gaza city da aki tujung poklaba miyan selakkhibadi UNICEF wangangloi Yes, in Gramnan Gaza city the Palestine sing nampuda tan thokna bagi Israel campaign leiba miyang tangkhai amarom angang sing haiduna mi million amarom achub akiba piba amani haire Gaza gi manungda ani suba miyo khudim angang ngaktani haibasi ningsingba maru oi loinana makhoi gi damak punchi si oithokningai leitaba am oirekle haina Al Jazeera da Ingram na haiki ta kuni palam sujleklaba warasta Israel forcing na changchat tapung khuding yamjabata Palestine masa angang amamam hali haina Save the Children haiki Al Jazeera da Gaza government ki masing palladuna phongdorapagi matung inadi yamjabada angang lising kun gi mathakta October 2023 dagi matungda sibi yawkrabani haina su pawasin makhatari